Matam amagi warini. Khungang amada sahi tararom suraba nupa macha ama mahaki mama mapaga leminarami. Yamna kuirabagi tungda mahak mapugi mayumda laklami. Mahak mapuga sanaminarami. Nongmadi sana sanana nupa macha aduna hairaklami. Aina heng sauraga chauna mai pakpa mi ama oigani. Pupuna aingonda mai paknabagi pambai khara haibiba yagadra hanglami. Mahaki mapuna noklaga hoi haige hairaklami. Mahaki mapuna mahakpu u charayon phamda pubirami. Mapuna u chara ani laiki aduga makoi ani yumda halakhi. Yumda halaklaba matungda gamla amada u pambi ama tharami aduga yum manungda thamlammi. Aduga amana yumgi mapanda tharami. Mapuna masunupada hanglammi. Ibungo nang hayo upambi asigi manungda karambana hena fazana chawgadage. Nupa macha aduna ngahaktang khallaga hairai. Yumgi manungda thariba upambi asina hena chawgani. Maramdi yum manungdadi khudongthiba amatta nanglaroi. Mapanda thariba upambi asidi nungsagi saraba maisa kallaba nonglai nungsit amadi sathiba sasingdagi khudongthiningai oi. Mapuna noklaga hairai matam kharagi matungda yenglasi. Chahi marigi matungda nupa macha adu mapugi mayumda amuk laklammi. Mapuda amuk hairami. Pupu nahanmuk aina punsida matau karamna mai pakadage hangbadadi paukhum pikide. Adubu ngasidi wahang asigi paukhum pigadabani. Mapuna nokladuna hairai hoi haige. Adubu aikhoi ani na thakhiba upambi ani adu hana yengkhisi. Makhoi ani imungda changlaktuna yum manungda thakhiba upambi adu hana yenglami. Upambi adu chaurammi. Mapanda thakhiba upambi adu amuk yenglubadadi upambi adu yamna chauramle. Upambi adugi mami leimaida yamna chauna tarammi. Mapuna masunupa aduda hanglammi. Ibungo hayo hojikti karamba upambina hena chaurabage amadi mapangal kallabage. Karamba upambina hena mai paklabage. Nupa macha aduna hairai mapanda thariba upambi asina hena chaure hena mapangal kalle amadi hena mai pakle. Mahakna amuk hanglai pupu masi karamna oiribano. Mapangi upambi asidi khudongthiba kaya mayok naramgani. Masibu matau karamna oithoklibano. Mapuna amuk hairai hoi chumi mapangi upambi asidi khudongthiba kaya nanglamgani. Khudongthiba kaya mayoknabadagi upambi asina yamna chawba ngamlibani. Hojikti mahak chawngingliba makhai chawba ngamlagani. Khudongthiba nangkhibasing aduna mahakpu hena mapangal laihalibani. Hojikti khudongthibasing adu magi maphamdadi karisu laitaba ipik pikpa problem oirabani. Ibungo nangna nangi punsida lakpa khudongthibabu mayoknadriba makhai nang maipakpa ngamloi. Karigumba nangna nangi punsida khudongthiba yaudaba nungaibata oiba thirabadi nangi punsi yamna phagatpa ngamloi. Masi matam pumnamakta ningsingu nangna nangi punsida lakpa problem khudingmak mayoknanabagi sem sadunata leiraba nangi pandam phangba oithokani. Wahising asi taraba matungda nupa macha adu sor sangna holaduna mapangi achauba upambi aduda yenglammi. Mapugi wahising adu magi nakongda nillaga leirami. Aigi nungsiraba marupsing aikoina yeknabani khalliba khudongthiba awaba problemsing aduna aikoibu hena pangal kalhanbani. Aikoigi punsibu hena mai pakhanbani. Video asibu loiba phawba yengbibagi damak adombu haingai leitana thagatchari.